Popi Pambi Yanthatpa Chatluba security na tongwa Gari sing Thugairakhibagi Mayokta police na case ama Loukhatkhre ngarang Kangpokpi district cycle police station na koliba lungjang khulgi chingmaida ekar nipu mangarom pak chawba mafamda tharamba Popi Pambi sing Yanthatnaba Chatluba police amade CRPF ki personal sing na tongkiba Gari sing Thugaiduna amang ata thokhanbagi Mayokta cycle police station na case ama register tawduna Loukhatle haire Popi Pambi sing Yanthatnaba combined security force na Kangpokpi district ki SP Manoj Prabhakar ki midyang makhada changsen khibane combined team aduda executive magistrate amasu yauke Popi Pambi sing tharam liba lungjang khul ase kuki inpi ki president CS Ajang Khongsai na laiba khulgi manung chanbane hariba thokdok ase kuki inpi ki president Ajang Khongsai yauna miyoi khara chanare haiba khangdok pangamle makhoi gi mathakta Loukhatliba case asika mari lainana logi oiba thabak sing Loukhatuna pifam thokpa chairak pinaba hotnagani hairi Go. Zote. ऐसे 2 बार आप लोग को मालूम है ना 2 बार आ चुका है